Leibak asina Modi government pu thajei haibasi thabakna utlay haina Union Minister of State Kiren Rijiju na phongdokkhre. Kangbu ekaikhumnaba utpa oina leingak asina mingthol ama piragani haina Chief Minister N Biren na haikhre. Amadi Myanmar Sagaing Division ki Chief Minister amadi mahakka loinaba kangbu Imphal da thunglakkhre. Kurumzari Times of Manipur News miyeng tabiriba punamakpu Arunbala na taramna okseri pau sandokna pizari. Leibak asina Narendra Modi government pu thajei haibasi thabakna utlay ing sok lising ani ka taramapan election dasu BJP na mai pakpa haibasi soidrabani haina Union Minister of State for Home Affairs Kiren Rijiju na haikhre. East policy ki matang da paladuna border area oibana Manipur asi Southeast Asia ga India ga samjinabagi khwaidagi maru oiba mafam amani. East policy na mangphauna rapa haibasi Manipur gi makha yamna poli haina sathariba sangai festival asida saruk yariba Union Minister of State for Home Affairs Kiren Rijiju na Times of Manipur News ka classic grandi da akhanna unaba amada phongdokkhre. Unaba aduda mahana makha taraduna hai lamdam asida leiriba atei political party singni machoi takibana BJP natana Manipur gi damak himai chungnaba atopa party leiroi. Definitely in the policy of India's act is Manipur becomes a very central position because the gateway to the Southeast Asia also passes through Manipur. It's a pearl of the East. Manipur is a very centralized location, though it is a border area, but it is a very central to our policy of act is. And the India's act is means India's policy towards the eastern part of the world, Eastern Asia, will pass through Northeast India only. That is why it is very critical for Government of India to understand and take care of the people of Northeastern region. Mahana makha taraduna hai bot mamang da miyam da pikiba commitment sing thabak to onthopa haibasina party asigi jatna kanglon oibana party asina miyam gi damak leptana ano ba thabak thoram kaya paikhatnaba thosil kaya paikhali haina mahangna phongdoki. The Lok Sabha election is very clear. The country needs the leadership of Narendra Modi, and BJP is the only party in the present time who can take care of the whole of India. All other parties are fragmented. And Northeast requires a very strong and stable government who can understand the problem of Northeast. So that is why BJP is absolutely in a commanding position, which has understood the feelings of the people, and people also have realized that it is BJP who can only steer India towards the growth and prosperity. Mizoram da election campaign yaururaga ngarang numidang wairam pung marida Pawan Hans helicopter da Imphal thunglakhiba Union Minister of State for Home Affairs Kiren Rijiju ngarang sangai festival yauram laba matung ngasi ayu pung 8 da Itanagar gi damak Imphal thadoki mahangna Imphal da leiringai party gi lusing basing unaduna lakadoriba Lok Sabha mikhal gi poram su yalam ki hairi. AIBA Women's World Boxing Championships New Delhi 2018 da gold lauduna taruklak suba oina World Champion oiduna lamdam asigi mai purakhrabi MC Mary Kombu gi contribution bu yenglaga mahaki ekaikhumnaba utuna leingak asina Mary Kombu mingthol ama piragani haina Chief Minister N Biren na haikhre wapam asi sangai festival gi saruk ama oina sangai thel parkta business Excellence Group na sinduna hojik sathariba sangai fista 2018 da pangthokiba achamba thoram amada haikibani thoram aduda mahakna makha taraduna sangai thel hairiba piklaba lamdam asida furup kayana nungchi chanana sangai festival asida saruk yariba asi yamna thaganingai ni miyoiba aikhoi gi mapok asi yamna tenba matamni nongma natraga nongmadi aikhoi loina siraga dabani laiminaringai matam asida amaga nungchi chanana laiminasi haina mahakna haiki mahakna makha taraduna matam amada tami singna ching chatpa kirami tampaki miyoi singna pangthokpa harau kumhai dasu singmi singna saruk yabagi chang yamna nemlami ngasidi sangai festival su sing amadi tami ani makta pangthokli singmi tami puna harau na saruk yaminari masimak paliba anoba leingak asigi achoba mai pakuni haina haiki Singtom, Nagagi, Kuki, Maitegi, Epilate, Punna Sigi, surroundings the Leminarkanda, Sumaina, Punna, Apunbagi, Portama, Kaikoina, Yomin Navangamba, Yomin Navafanga, Pangtok Pangzava, Namzavase.
सिदगी हेन चाव ले नोमदी सोइदना सिगदो लेरब सही साम लान पुनसिब मीसी अतांग बनी मतम याम तेन बनी लाइफ खन्ना बिगनो हाइबनी दाइन हाइबदे मतम याम तेन बनी नुसिन लेबियो मतम याम तेन बनी पुनसी से अखोय अमत ओइना लेसी हाइबनी अखोयगी अनोबलाइब गवर्नमेंट सिगी फिलोसॉफी Ngasigi thoram aduda Revenue and PD Minister Karam Sam, Forest Mahut and Town Planning Minister T.S. Samkumar, Raj Sabagi MP Babananda Kaksing ACG MLA Suchandra Kurai ACG MLA Susindro Nauria ACG MLA Subhasandra Khetrigao ACG MLA Indrajit DGP LM Khote Amadi Tourism Director Ibohol Singhna Chingba Masak Naiba Miyoi Kyana Sarugyakhi Yumthang Nariba, Myanmar amasung Manipur anigi friendly football match hogdokpaga loinana Sangai Festival Sarugyanana bagidamak Myanmar Sagaing Division gi Chief Minister amadi mahakka loinaba sing Imphal da thunglakkhre Myanmar Sagaing Division gi Chief Minister Mintnyag gi Imphal khongset asida Social Welfare Minister Jowin Minister of Development Min ki loinarakhi team adu ngasi ayuk gas ki Minister Letpau Hakip Education Minister T.S. Radesham Anina Lusingba Timna More da oklaba matungda helicopter da punna Imphal da lakminakhibani hairi Amaromda Chathariba Manipur Sangai Festival asida yumlon nariba Myanmar amasung atopa Leibak ama oiriba Japan dagi football amasung sumo wrestling masana da saruk yariba asina Leibak asigi marakta afaba mari thamba ngamlagani haina Yas Minister Letpau Hakipna haikhre both side independence we got lakanda India su koi su Manipur su democratic country mo oile aduna segregation haiba policy neighboring country da tawo patte peacefully coexistence in kana bapure e chaupat bapure haiba yo kallon da through sport sida akoi amaga punsinaraga nungsinaba purakadra haiba gi wakallon da Salai Holdings Private Limited na sponsor togduna Indo Myanmar Association ga kusam naduna Sangai Festival yawbalakhiba Myanmar da khundariba Manipur sing Salai na harau tayamna okhre Terau Lokrakom Laikai da leiba Salai gi office ta pangthokhiba Thoram aduda Salai Holdings Private Limited ki Vice Chairman N Bisorjit na haikibada Salai gi maikai dagi kari karamba thabak sing paikhatuna Myanmar da khundariba Manipuri singi masana na masabu thabak pizaba ngamnaba senthok lambi lehanabagi haibagi wakallonda Indo Myanmar Association na hairakpagi matung ina sponsor tawkhibani loina na lakliba miyoi sing asida Salai da lairiba company gi thabak thorom sing yenghanki hairi Myanmar dagi lakhiba brahmachari mayum gayatri na phongdokkhibada Salai gi thabak thorom sing asigi wakallon matung ilaga senthok laina thabak tawbada chawna mateng oigani haina bhangna phongdokhi Koi si taseng na moi Myanmar da leriba khoi gi kanisil na using asigi khoi gi senthok lambi sing phagana bagi amadi moi ga khoi ga tungkoi na mari cultural relationship amadi gi economic relationship masi makha ta na phukalan bagi damakta khoi na sum khoi gi sel thungi phibam se karam mong da phagat pa ya bagi phibam se masa gi senthok lambi leina bagi damakta khoi su madugi kano se wakhal se sina mangoi na zaraga khoi na su khoi gi kano se khoi sponsor tawjabani Houzik paugi marakana aten break amatang luxury
watch Life and Style, a gateway to the elegance of Manipur. Coming soon, only on Tom TV. Break matungda mayam mukahana taramna oksari Leibak Student Association KSA na sinduna ngasi association asigi khuyathong da leiba office ta ningol chako bogi thauram pangthokkhre thauram aduda lamdam asida khunda minariba phurup singi ningol singna saruk yakhi punna saklen chaminaraba matungda KSA gi maikei digi ningol oibi singda achamba khudol tamba na thauram adugi mapung oiba saktam oikhi Aina Tinkraba Lalholuf UNNLF ki ngarang pangthok kiba yangkhai ga mari suba mapokomon thorong ga mari leinana Thawal amasung Bisnupur district ki tongan ba mafamda lup asina thelamba festun seng ngasi ayuk police ki kangbuna lokthokre mafam kayadana long live UNLF down with Indian colonialism, victory to MPA UNLF, united we stand, divided we fall, haiba wahai sing faklang amasung waiting sen asingba singda iram ke, mafam khara dana palan thoram sing asiga mari lainana balloon sing thagat ke. Facebook real friend asinduna voluntary blood donation camp ama ngasi langol gi siza blood bank and transfusion service ta pangthokkhre camp asida punna miyoi kunlom na I dan tawki siza hospital da lakpa emergency da darkar oiba miyoi singda EP na bagi pandam da camp asi pangthokpani haina Facebook real friend gi general secretary Babin Kumar Guru eribamna phongdokki Ngasigi pangthuiba blood donation camp asi akhoi gi di ahambani ado akhoi gi tawjakiba thabak sing di akhoi di sengarga di angang haibdi cancer patient kumba kidney patient kumba the help taro lapani aduga adugi manung channa khoi zebra crossing awareness su 2 times pangthuk sakre ngasi gi blood donation camp asina khoi aham boina khoi ki blood ki walapa haibdi hospital de ani hospital am de lapada blood ki problem or pokol pasing jo khoi kitang help tobang gamna bagi tangta ngasi gi donation na camp ase pangthuk sabani akhoi ngasi si akhoi na around 20 mukti target tobani hoji pauda 15 maya de khoi piba loigre real friend gi member kasi yawre aduga atopa outsider voluntary khar su dum piba yawre akhoi sida akhoi ki member da hoji pauda 60 mukti lai re khoi ki 64 smile lai ngasi sija hospital sija foundation ga khoi tai up tora pangthuk jabani ngasi blood donation kemas totally organized ne real friend real akhoi organize jana akhoi real friend toroga sija foundation ga khoi khusam nara pangthuk jabani paugi marak thatna atenba break amatanga break matungda mayambo mukahna taram oksari Ayodhya da Ram Temple saba yaba yadabagi matangda lairiba chayenaba asigi wafam puthokladuna Prime Minister Narendra Modi na Congress Party asigi wakhalonbu yaningdaba phongdokkhre Right Wing Vishwa Hindu Parishad amadi NJP allied Sibasena anidna Ayodhya da gi tongan ba mafam anida hiram asigi matangda mifam pangthokkhre mifam asina Ayodhya da Ram Temple sabagi maikaida wafam kaya ama phongdokhi Indian National Congress ki khwaidagi senior oiba lusingba singi marakta ama oiriba hanagi Union Minister CK Zafar Sharif Bangalore gi hospital amada masagi anaba amada gi laikidre mahak masagi chahi yang marifuga manga sukre CK Zafar numit kharani gi mamangda mahaki karda wantharakpadagi hospital da laikalakhibani hairi ngasi Manipur phongna ki ba pause singda kari kari maru eba pawya rubege habadu mayang punna mutang yengminasi Songai Express, Guwahati dagi Malom Depot Fawa, 5 Thau Puraknaba Hotnari. Magnificent Marina Gold Medal Laure, World Championship Taruklak, Oiduna, Anowa Puwari ama Semkre. Kilometer lising mga satre Pairaga, Tamenglong, Somalia Yokre. Purul Akutpada Manipur, Kiwi Fruit Festival Chathari. Poknafam,
Mary Kom na World Championship ki taruk suba goal lauduna puwari semkhre. Myanmar Army sangsilapagi wahauda Howland Fight da irang thokre nupi ama sokle. Finance Commission ki team laktuna tungan ba section gi miyosing unaragani. Sangai Festival mi lapagi sang hengalakli Kiren Rijiju su Sangai Festival yengkhre. Huyel Lanpao Mary Kom na World Boxing Championship ki taruk lak suba goal lauduna anoba puwari semkhre. Mary Kom gi mai fakpa asengba mai pakpani Narendra Modi. Howland Fight da yum sabada Myanmar Army na thingna honaramle. Purul da Kiwi Fruit Festival haudokhre. UNLF ki yankhai mari suba mapokuman pangthokre. Naharol gi thaudang CM N Biren na Mizoram da BJP gi board khomkhre. MOS Kiren Rijiju su Sangai Festival da saruk yakhre. Legendary boxer Mary Kom na Women's World Boxing Championship 2019 gi title laukhre. UNLF ki mapokumon thoram pangthokre. Keda singna nomai paiduna maningtam na satpada yengduna leire. Indo Myanmar Business Summit 2019 amasung nupi gi friendly football match sing da miyamna yawiu RK Sibasandra. Sana Leibak Indo Myanmar Sangai Business Summit Imphal da pangthoklagani. Sagaing Chief Minister na lusingba Minister team thunglaragani. Indo Myanmar ngamkhai wathok. Howland Fight da AR ga muknabada nupi ani yauna mioi ahum sokle. Purul da ahanba Kiwi Festival haudokhre. Water body semgatnaba lupa lakun piragani. Sahitya haibasi aigi migi khaide idinamani. Kiren Rijiju na Sangai Festival da saruk yakhre. Isel Express Women's World Boxing Championship Indian legendary boxer Mary Kom na mahaki taruk suba goal lauduna puwari semkhre. Puwari da ahanba oina Manipur Kiwi Fruit Festival purul da haudokhre. PFI na sangha pariwar gi mathakta court case thangat kadawi. Chief Minister na anoba House Committee ki office saragani hairakpa thagali Abdul Salam. UNLF ki yankhai mari suba mapok kumon paksan na pangthokre. Leibak Mary Kom na tarulak suba oina World Boxing Championship ki goal lauduna anoba itihas semkhre. Myanmar gi masing yamlaba lanmi laklaga Howland Fight village da yum saba thinglamle. UNLF ki yankhai mari suba mapok kumon pangthokre. Maruiba pau amuka hanna Leibak asina Modi government pu thajei haibasi thabakna utlay haina Union Minister of State Kiren Rijiju na phongdokkhre. Mary Kom bu ekaikhumnaba utpa oina leingak asina mingthol ama piragani haina Chief Minister N Biren na haikhre. Amadi Myanmar Sagaing Division ki Chief Minister amadi mahakka loinaba kangbu Imphal da thunglakkhre. Hौजिकी वैनदी मणिपुर पाव मतंग असिदा लोइजरे मियेंग ताबिरबा पुनमकपु अरुणबलाना अमुका हना खुरुमजरी